Figi Yenthokkhre. Unback the future, choose reusable, choose sustainable haiba theme da malem pumbada pangthoknariba International Plastic Bag Free Day gi numit asiga mari leinana Eco Network Manipur amadi Ecop Ningthau VLF Hairok Part 2 ga punna khutsamnaduna ngarang Wangjing Bazar da Figi sing Yenthokkhre. Single use plastic sijinnaba environment kannanaba plastic pollution hanthanaba amadi lubanan balamdam ama oihannaba ngarangdagi hauna aikhoi mayam pumnamakna plastic bag sijinnaba toklasi yumdagi pochai leiba lakpada khaw puraga lakpiyu isagi akomba yenglaga plastic khaw sijinnabana maram oiraga ngasidi adugi matik plastic thoklaktuna miyoibada natana jiba panba kaya Prithibi asidagi mangkiba yabagi akiba adu leire aikhoi punna wakhal taminaraga Manipur Pollution Control Board Mahud amadi Directorate of Environment and Climate Change na chingba tongan-tonganba lengaki department singna environment kannaba plastic pollution hanthanaba changsilliba khongjang asida aikhoi khudingmaknasu thodang lauminasi ngasidi malemgi achouba singnaba ama oiriba global warming gi chaitheng asina climate change ta achouba safu ama piraktuna iramdam asidasu khudongchadaba kaya mayokna halliba asidagi aikhoi punna ngakthok minanaba thabak paikhat minarasi haina Eco Network Manipur gi President Sinthangamba Laisramna hairakli Figi Yenthokpaga mari leinana Ecop Ningthau VLF ki thomi Anita Thokchomna phongdorakhibada malem asida plastic pollution hanthanaba aikhoi na ngamjaba thodang adu lauminazanaba plastic khaw sijinnabagi mahut Figi chegi atei environment ta akaiba piroidaba potlam oina sijinnasi yumda kaithelda dukanda lakpada isana yumdagi khaw purakpagi hainabi leitabana plastic khaw sijinnari Eco Network Manipur amadi Ecop Ningthau VLF Hairok Part 2 ka khutsamnaraga aikhoina ngasi lambida lakpa gari amadi kaithel karakpa singda Figi khaw yenthokchabani matung tabada pochai leiba lakpada yumdagi Figi natraga chegi khaw isana sem sajaba oirabasu pubiraklaga pochai leiba lakpiyu aduga masina environment kanbada plastic pollution hanthahanbada lubananba lamdamama oihanbada mateng oinaba thauramasi pangthokchabani haiki lambida lakiba miyoi kayanasu paikhalakliba khongthang asibu pukning thaugatpiba wafam kaya phongdoknarakhi Malayam sida plastic pollution hanthanaba ehoina Wangjing Bazar sida de arak pagari singda ki khaw madi Figi khaw se piraga matungda bazar da pot leiba lakpada plastic pubitanaba yumdagi ki khaw natraga isana simjaba Figi khaw puraga pot leiba lakpinaba khanghanjari aduga plastic pollution si hanthanaba environment sengna thamnaba luna ba malayam ama oinaba ikoi Ecop Ningthau VLF ka ngasi plastic pollution hanthanaba program ase pangthokjaba khoi kainom thaijage bako sema khoina plastic ta khoi pochai leiraga hapaje plastic te khoi chai dana ko si plastic si gi mahuta Figi khaw natraga yumda saba kauna ge khaw adugo moina matung nadi pura lakpiyo sida hapjan jarge ko kaija hapjillaga mafam chaba dustbin da hudokpiyo haina yaring khai plastic si sijina taraba paisagi na plastic pollution hanthanabagi damakta khoigi imaiben singi chechal singna tawbiriba sigumlaba thabak thoramase hainga leitana thagachari makhatana sigumba awareness asi tawbiraga punna khoi gyan taminaba machangya habage aibasa khoigi mage degi thamjarong Plastic ki khaw sinadaba single use plastic sinaba hanthanaba plastic pollution hanthanaba environment kannanaba lubananba lamdama ohenanaba gi damaktada ngasi dagi khawna ekoi mayam punamak yumdagi kaithenda pochai leiba lakba dukanda pochai leiba lakpa matamda isagi oiba khaw pairaga lakpiyo ngayatang isagi akoma yenglaga plastic khaw sinabaduna maram oiraga ngasi di adoke matik plastic pollution thola kanda koi miyoi bata natana jiba panma kaya Prithibi sidagi mang ki baya bagi aki badu leire
ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯚꯥꯞ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗ ꯃꯧ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ तोहान तोहान भाई डिपार्टमेंट सिंगना इन्वायरमेंट कन्ननबा प्लास्टिक पोल्यूशन हंदननबगी संगसिलिबा खुंजंग असिदा लेबिरिबा वेलेब अमरी तोंगा तोहानबा क्लब संस्थान सिंग लोइना लोइना इसा इसानासु थोदांग अदु लौबिरकांदा लू नानबा लमदमु ओहेनबा इन्वायरमेंट कन्बा अमरी प्लास्टिक पोल्यूशन हंदलगा यामना साफाबा मालेम अमु ओहेनबदा हिंगबदा नुंगाइबा मालेम अमु ओहेनबा एखोय खुदिमक थोदांग लौमिनासे नसेदि वरंगिबा मालेम यासिगुमबा ग्लोबल वार्मिंग की सैथेंग असिना क्लाइमेट चेंज की सैफु अमा पिराकांदा मणिपुर दसु नोंजु नुंसा चांग नायरक्तबा साबा मतमदा का हेना सारकबा अखोय इसिंग चावरगसु मदु खंचाव तौसलकबा अदुम फिबम अमा लागिबसे अखोय पुन्ना मसे कन्मिननबगीदमक यारिबा मखै प्लास्टिक की पोलम ची खोय सिनबा हंदरसे इसा इसागी कमिटमेंट नमगा लोइनना इन्वायरमेंट कन्बदा इसागी ओइबा चप चप थोदांग अदु खोय ngasiदगी पुन्ना लौमिनरसे अमदि इकोनोमिक वेलेब लोइना लोइना हिरोक्ता लैबा तोवान तोवानबा वेलेब कयामसु खोय पुनसलगा अथोब मतमदा मियामदा फीगी खाव कौनागी ओइबा खाव अमदि चेगी ओइबा खाव सिंग मरांग काइना फंगलगा प्लास्टिक की खाव से खोय हाइरिबा हेरो वांगिंग थोबान चिंबा लैबा मफम सिंसिदा मपुंग फाना खोय ड्राइव चलकांदा प्लास्टिक की खाव पुंथिंग थिंगनबा अथोब मतमदा थबो पाइखलगनी है बसे मयामदा खंदरे